Loyalam E-PAO tabi bakutimapu Hitram Susmitana Numitangi Pau Pizari Ahamida Party headline. Manipur ki Governor Ajay Kumar Bhalana luchingduna lamyamba hizam Irabot ki mitamda haisu katuna ikai khumnaba ukrai. Amukona naga amasung thadau singi luchingba singa putna chaminari haina sanjoina phongdorakli. Lamyamba Irabot ningsing thawrongga mari Leinana painting competition pangthokrai. Pau sanduna pijari. Manipur ki Governor Ajay Kumar Bhalana luchingduna lamyamba hizam Irabot ki mitamda haisu katuna ikai khumnaba ukrai. Leibak ki thakta janeneta hizam Irabot ki chamaga kunmapan suba mapokumon thorong ngasi thangmaiban lela sengkhongnang khongda leiba Irabot squad pangthokrai. Manipur ki Governor Ajay Kumar Bhalana luchingduna Miyam na Irabot squad leiba lamyanba hizam Irabot ki mitamda haikat lekat tamduna athauba asibu ikai khumnaba utkhi. Leibak ki oiba isuda miyeng shan uba ngambat luchingba amana lawrakpa phirepta miyam gi mihut amadi luchingba khudimakna kupna khanthaminaraga amata oina khong thangjinminaduna lamyanba hizam Irabot na pamlamba Manipur gi saktam adu oiba ngamnaba honaminasi haina former Chief Minister N Virena phongdokhrai. Thauram adu da former Chief Minister na Makha taraduna hai Manipur na ngasi oiba phibam asi anauba maiwan amada puba yaba matamni Manipur gi yellow phurup sing kanja hongnabagi chap chaba matam oibagi thamathakta state lengak amadi center lengak ki marakta hen achepa mari ama thamba ngamlakli Manipur gi tangnaba mapari hizam Irabot ki matamdasu wakhal tanaba wanpadagi mirot oikhibada natte maduna politics ki khenaba thamdana isuda yumpham oiraga achum aran tanaduna Manipur kal hauna bohona minasi haiki amukona naga amasung thadau singi luchingba singa puna chaminari haina sanjoina phongdorakli Anauba Manipur amadi anauba awang nompok lamdam amagidamak apunba khongphamgal lunena amukona naga amasung thadau singi luchingba singa wari sanaduna chapminari haina amuko ki president Sorok Khaibam sanjoina phongdorakli wafam asinga si chairau chingda leiba athauba singi khubamda hekaleka tamduna pangtopa chamaga kumapan stuba lamyanba hizam Irabot ki mapok numit tharamda mahana phongdokhibani thoram aduda amuko ga chapminari ba lamdam asigi club amadi maira paibi loop kahya su hekaleka tamba sarugyakhi amuko gi president Sorok Khaibam sanjoina hai lamyamba hizam Irabot maning tamna hingba pamba miyam gi damak hiram khudimakta chokthaban naidana hotnarakpa maithong yamba luchingba amani lamyamba hizam Irabot isai lila drama sana khonaba amadi yaol ihaudasu miyam gi luchingpurol amani Kunai asigi maike ohumda thona phana leplamba British amadi India gi loilam lengaki mayokta hanba letana lanthengnaramba athobani Mahak kumba misak amagi machamasu oiruba asi thamoida chawthopa phawi haina mahakna phongdokhi Thauramgi kudong chaba loduna amuko gi hanagi president Fairoijam Nandol Luwangna NSCN IM gi luchingba TH Muiba October 22 da mahagi pokna famlamdam Somdal da lakani Hairiba khongchat asigi matangda mamangda phongdokhiba wafam adu mahaki maranai gi oiba wafamni amuko gi oiba wafam nate anauba Manipur amadi anauba awang nongpok lamdam amagidamak apunba khongphamga lonena amukona naga amasung thadau singi luchingba singa wari sanaduna chapminari haina mahana makha takhi lamyamba Irabot ningsing thawramga mari Leinana painting competition pangthokrai Apunba Manipur gi saktam ngak senba amadi ekhoi khudimak na mangsilakli ba ekhoi gi saktam kanba amadi ngak senba haiba wa kholon sigal lunana ngasi wangoi thongnaujam lekai community hall da wangoi thongnaujam lekai chakhoi khongthang loop amadi Basic and Resit Art and Cultural Academy wangoi na khusam naduna laikhidraba lamyamba hizam Irabot ki maphamda leisu katuna ikai khumna baga lunana mahairoi singi layak pachangdam nawagi thoram amasu pangthokrai Punna mahiroi nifur romna saruk yakhiba painting competition asida category ahum thokna khaidoktuna mana mathumna chingbasingsu yanthokhi Center na irang loishinna bakuki jo sing kauraga wari sanari basi wahanthok laite haina phongdorakli Haukiba chahi lisingani kolomjagi me ahumdagi hongna state asida thoklakhiba kanglokki irang asi loisinabagi damak center lengakna kuki jogi luchingba sing kauduna wari sanariba asi wahanthok laite Chin kuki narco terrorist singbu lamdam asidagi tanthokpagi mahutta refugee ama oina themduna leriba asigi nungi oiba wahanthok karino habadu miyamda khanghalu haina lamyamba Irabot ningsing thoram observation committee gi convener Laistram Sam Kumar na phongdokhrai BPCM gi Makha liktok na sinduna thobom amachupna chatharakhiba lamyamba hizam Irabot ki mapokomon thoram ngasi lamyamba sangne na pangthokhiba loishinbagi thoram aduga mari Leinana lintok ki convener asina wafam asi phongdokhibani mahakna makha tana haikibada thogliba kanglok ki irang asina lanjenaраktuna tongan ba relief camp ta leriba IDP sing asisu awa ana mayoknari masida India government na kukizo sing kauraga
santainabgi role lauribasi maram chade lamdam asida thokliba irang asida center gi achoba role yauribani haiki amaromda lamyamba hizam irabot na pamjaramba manaba khunai amasung miyot minei leitaba lamdam ama haibadu ohenaba ekhoi puna khonaminasi luchingba asigi wakhalon thabakta onthoknaba honaminasi haina phongdokhi thoram aduda wangang kibasingnasu lamyamba hizam irabot na British lengak India lengak amasung ningthau sasangi mayokta mirot taduna manaba khunai amagidamak hotnaram khiba kaya adugi matangda mayek shengna wahong kaya thamki Leinana luchingba asigi khudung induna mahakna pamjaramba pandam amasung wakhalon sing adu thabakta onthoknaba honaminasi haiki ngasigi thoram aduga mari Leinana lamyanba hizam irabot ki photo da miyamna laikatuna ikal khumnaba utki mi phaba lakpa gari ani miyamna mathak makha onthokhre Imphal East District ki Purakpa SC manung channel leba Khewa Furzida miyo khara laktuna mi fana wohanarakpada makhoina tonglapa gari number thadaba I-20 amadi Bolero gari animak miyamna akai atoi nanghankhre hari thazaba yaba mafamdagi phangba pawgi matung ina thodok asi ngasi ayu pung 10:40 tarapa matamda Khewa Furzigi miyamna lambida job card suringaida I-20 amadi Bolero gari da miyo kharana Gari hangat handa thoba ubadagi job card suriba miyo kharana khamduna hanglubada manungi miyo shingni miyo amadagi drug phaba lakpani haina khumlaki hari tungda mi phaba lakpa oirambadagi khoisaunarba miyam aduna number thadaba gari adu akai atoi nangan khibada natana gari adu da tonglapa miyo kharasu khuthaki hari tungda mi phaba lakpa miyo shing adu civil dress ta taret suba MR gi special commander sing oiram khibani Makhoina tonglapa gari sing number thadaba ngaktani gari sing adugi manungda police ki uniform kharasu yaramba thengna ki haina mafam adugi miyoy amana phongdorakhi makhoina fagani haina langliba miyoy adu furzigi mafam amada insang napi tharaga inkol koiraga leba miyoy ni haina su hari english ngani kolomjogi me ahumdagi haurakkiba irang asida kholngakpa oina leiramkhiba miyoy ni amaromda hauzik mafam aduda ahenba security forcing changsingkhre hari Siroi lili kanaba miyam punna honaminasi haina brasa kumarna phungdorakli Malemge atai maphamda amata phangdaba siroi lili kanaba honabada miyam punna thodang laminasi haina Manipur lenga ki Directorate of Environment and Climate Change ki Director T Berza Kumarna phungdokrai Indigenous Foundation na sinuna chingmairong daleba classic grande da ngasi pangthokiba Safe Siroi Lili campaign hodopki thoronga mari Leinana wafam asi mahakna phongdokhibani thoram aduda tangkhol nagalongi president lingfapam kasar amadi Parmesri Guru Rioven Masangwana Presidium member sing oina saruk yakhi Dr. T Braza Kumarna Makhatana haiki Landam asida sachaba malemgi atopa mafam amata da phangdaba Siroi Lili hariba atangma makhagi lei asi ngasidi mahausagi khal kaitharakpana maram oiraga mapung fana satpa ngamdre Siroi Lili na landam asigi miyam amadi ecosystem da kanaba kaya marum piduna lagli haina su phongdokhi Dengue gi apunba case masing listing amaga chamri humpumari yokrai Manipur da hauzik dengue gi laichat khumang chausilakli haukiba pung kunmari da miyoy kunthra positive oiraktuna dengue gi apunba case masing lising amaga chamri humpumari yokrai Directorate of Health Services gi phangba pawgi matung inna nauna positive oirakraba miyoy kunthra asigi manungda kulhumdoidi Imphal West District tagini Imphal East District ki oina mapan amasung Thobal District tagina miyoy manga nauna positive oirakhibani Mizoram da ahanba oina train takbada miyoy ama laikhidrei Prime Minister Narendra Modi na tha asigi tarahumdoi da Mizoram gi oina Sairang Vairavi railway line sangaduna chalaiba hukraba matung railway track asigi Khamrang khul manakta leiba tunnel number 35 mayada ngarang numidang train takpadagi miyoy ama sire hari official oiba pawgi matung inna train takpada laikhidraba nupa adu Tripura gi Nasingpara khuldagi Bruce Jati gi miyoy amani miyoy adugi maming Zanun Jira kawi hairi Police ki report na hai Lekhidraba Janun Jira asi Mizoram gi Khamrang khulda leiba palm oil amasung rubber plantation tawriba mafam adu da thabak shuba miyoni ngarang numidang gi thodok adu da Lekhidraba Janun Jira na maha ki thabak shuba loiraba matung ngarang numidang pung 3:35 rom tarapa matamda hairiba railway track asida Kolkata Sairang Express na Kolkata romdagi Mizoram tamna lakpa matamda mahakna tarne mayad leiba railway track adu bulan thokna bahonabada train aduna thomadagi lekhidabani hari Arubada maruiba po amuka hana pizari Manipur gi Governor Ajay Kumar Valana luchingduna lamyanba hizam Irabot ki mitamda haisu katuna ikai khumnaba utkhre amukona naga amasung thadau singi luchingba Singapore na chaminari haina sanjoina phongdorakli Lamyamba Irabot Nixing Thoramga Mari Leinana painting competition pangthokre